Social media amati newspaper singti maroipi foxing miam da thamjare ahanbada Kuki ga Zomi ga Ccpur bu tongan maming thonaduna yena khre madugi details Susandra jodoka semboi maitena thamlakni madude Kuki ga Zomi ga yena hori Ccpur gi matangda Kuki na hai Ccpur se songpi ni haina aduga Zomi na amuk Ccpur se lamka ni haina yena hore Manipur 24/7 online news tagi lokhacharaga tangai fadaba follow sing pidrabadi economic blockade chatharapa yai Kuki jogi tangai fadaba follow sing makata na pidaba tholabadi Kuki Zomi amna economic blockade chathanabagi khongthang lorakpa yai haina ITLM na thadorpa serol mana khangalagle serol duna makata aduna haikibada tha asigi taraga mangada Ccpur da thong sanaba pukiba machak sing tronglaubi miyamna mai thakiba du laibak thibani Ccpur Perzol Technopol amadi Chandel na chingwong phamsingda pochai pubada maitai singna thingba piriba se Bharat Sarkar na athuba matamda tangai fadaba folam sing matik chana uba yanaba thorang lokhatpiyo haina wafam sing supalle mathangda tampaki yek salai masa singi damakta singi mayamba aikhoi leiri haina silas pawmaina phungdokre mathangda I paw Manipur update tagi lokhacharaga kongkong palda ngarang ayu angan badagi hauna combined force na combing operation chathakre mathangda pur thugairaga UT semnaba diwan tawriba Kuki MLA amagi aronba thora Kemneo Hansing MLA Oidringei da Kno gi Women and Child Secretary Oiramle mathangda AT gi leader Korongwan Mukumana sumna thamlangni madude AT gi chilnaw sing unit ayamba loi wai chanaba fawa laitadana yumdai puraklaga laiba kayane adubo ai wari amalige Korea da Japanese occupation matamda Korean army gi commander amagi mayumda lanmi mathang thungjalakpasing chak pijakhi konaraktadana chakto sabon onthoklaga thaklaga lan thengnaki maduna ngasi gi Korea se oirak ibani aikhoina ngasi ware na lauriba khongliba se sahi taret khuntakpagi saruk taragi ama phawbu yorom kiroi aikhoi ileiba ifuruki dama khangba kanba tai honaba lepa yade asomna Korongan Mukumana thamlakle mathangda lisripya kangujamna Manipur Sarkar amadi Indian government da wahang kaya hanglakre madude santi leitaba singi lam singda combing operation tawdraga santi leina leiriba tampaki lam singda combing operation tawbugi maram pakhum pirau haina lisripya kangujamna Manipur Sarkar amadi Bharat Sarkar da hanglakre makha chatharakpada rongmaina ga furumna mapungoiba thaudang lauduna purakhiba pochai puba gari sing imphal yorakre pawasi pandam pawse dagi lokhachabani jiri bamda panduna lerambadagi rongmaina ga furumna mapungoiba thaudang lauduna imphal tamna puthorakhiba petroleum product puba yauna tongan ma gari chahum hena ngarang imphal yorakre loinana gari sing adu Imphal West District ke khumbong yorakpada coordinating committee petroleum and bulk LPG driver amadi khumbongi club mena pai bisingna driver sing amadi makhoi bungak senduna purukhiba rongmaina ga puruki musingbo haraukte amna okre loinana rongmaina ga gi maikai dagisu makhatana national highway sida maram chadana khongjang amata changsilandana ba angamba thakta honagani haiki loinana national highway da kanagomba matana lambi thingba yaroi haina so rongmaina ga students union na pongdokhe